आकाशवाणी इम्फाल वाहिंगबम वाशिंगटन पाउ पाजरी इम्फाल वेस्ट जिला की कैसामपाट जंक्शनदगी एयरपोर्ट फाउबगी लंबी की नाकल अनिमक्ता आइन कायना साजिनबा मदी कंस्ट्रक्शन मेटेरियल सिंग पैसिनबन सिंगबा मरी लेनबा विभाग नंगसी अयुक्तगी तकथोकपा हौख्रे इम्फाल वेस्ट जिला की मनुंग चनबा मफम सिंगी नेशनल हाईवे स्टेट हाईवे इंटर डिस्ट्रिक्ट अमदी विलेज रोड यावना फुटपाथ नसिंगबदा आइन कायना साजिलबा सिंग तकथोकनबा जिला असिगी डेपुटी कमिश्नर मयांग लंबम राजकुमार सिंह था असिगी मरीदा ऑर्डर अमा थोखिबगा लोइनना ngarang phawbagi manungda sajilliba sing lokthoknaba khangankhibani Areas and Detention haibasida nomagi oiba legal awareness program ama Bishnupur jila gi oinamda leiba Royal Academy of Law gi seminar hall da pangthokli thormasida Manipur High Court ki Chief Justice ke Soma Keshor Sarukyari Manipur University ki Law Department ki head Dr Yumnam Premananda na lisingani kulhumdoidagi criminal law sing chatna khraba matungdagi manglomda sangchinba haiba hiramda wangangki Bharatiya Nyay Sanhita Bharatiya Nagarik Suraksha Sanhita amasung Bharatiya Sakshiya Adhiniyam gi makhada semkhiba anauba criminal law sing asigi matangda panel discussion amasu pangthokli law sing asiga mari lainaba tongan ba hiram kaya dasu akhang ahi singna wangangki Thaurmasi Manipur State Legal Services Authority ki makhada District and Sessions Court Bishnupur amasung Royal Academy of Law gi dedicated mediation center na punasinbani Manipur University Students Union Mushu na sinduna thangja amasung nomaiji numit khudingi raija sigi yalhongaidagi leraklaba masana ama oiriba kanggi matangda training program ama chatharagani masida university asigi mahiroi sing amadi faculty members sing na saruk yabi yagani hairi Pradhan Mantri Narendra Modi na hairi Rozgar Melana Naharol Singbu Sakti Piduna Biksit Bharat Amat Semgatpada Thokdang Lohanba Sarkar gi phirep adu utli Sarkar gi tongan pa bibak singi nauna thabak khallaba naha lising yankai mathoi hen badangasi video conferencing gi khutang da appointment letter yan thokladuna Sri Modi na hai ngasidi male masina Bharat ki maru oiba sakti ani demography amasung democracy bu sakhangbire Nauna thabak khallaba sing adugi mapamda nungaiba phongdokladuna Sri Modi na hai sarkar asigi rozgar mela gi thorangna naha lakh kayada kendra sarkar gi thabak sing hanana phangan khre makhoi sing aduna laibak asibu sengbatpada achauba thokdang lauri Startup Innovation amasung Research ki lamda chawkhalakliba sigi matangda Pradhan Mantri na hai masina laibak asigi naha singi tawbang ambagi sakti hengat hali Private sector da nauna thabak piba gi khudong chaba kaya phangliba sigi matangda Sri Modi na hai sarkar asina employment link incentive scheme ko one of scheme mama handakta ayaba pikre mangna hai masigi damak sarkar na lupa koti lakh amarong kaithokle amasung masina miyoi koti ahum makhairomda thabak phanghanbada mateng oiragani Sri Modi na hai साथियों भारत सरकार का जोर प्राइवेट सेक्टर में रोजगार के नए अवसरों के निर्माण पर भी है हाल ही में सरकार ने एक नई स्कीम को मंजूरी दी है एम्प्लॉयमेंट लिंक इंसेंटिव स्कीम इस योजना के तहत सरकार प्राइवेट सेक्टर में पहली बार रोजगार पाने वाले युवा को 15,000 रुपये देगी यानी पहली नौकरी की पहली सैलरी में सरकार अपना योगदान देगी Malemda Santi Purakuna Suraksagi Pibam Pagalhanaba Bharat na lauriba phirepu singtharaduna laibak asina Malemgi laibak kuntarukta terrorism thengnanaba joint working group ka tengbang pinanaba thabak paikatpada chauna thokdang lauri Mapal Thauram Mantraloina sahi gi oina puthokpa lisingani kunmari gi report hai Thaurang asina Malemgi oiba terrorism gi akibe hengalakliba si mayoknanaba punna honaminanaba Bharat na chetpa khongphamda lepli Railway Mantraloy na masigi thabak lawbagi thawong lawthup lawkoi leitaba mawngda ningthina chathaba yanabagi damak tongan ba thorang kaya hawdokle one time registration system yauna candidate singda hena kudong chagadaba mawnggi thorang kaya su hawdokle Jati gi amasung antarjati gi handball championship sing broadcast amasung produce tawnabagi damak Prasar Bharati na Handball Association of India ga sahi ahum gi oiba yana warolama sahi tawnakre Paulo Jare